ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏ ꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯀꯅꯥꯅꯣ? ꯅꯪ ꯌꯦꯡꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ꯫ ꯏꯅꯝꯃꯒꯤ ꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯔꯦꯅꯦ꯫ ꯏꯅꯝꯃ, ꯑꯗꯩꯁꯨ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯉꯛꯄꯒ ꯉꯔꯥꯡ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗꯕꯒ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕ꯫ ꯍꯣ, ꯐꯖꯕꯅꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯐꯖꯕꯅꯦ꯫ ꯊꯣꯛꯂꯦ ꯇꯨ ꯕꯦꯝꯃ, ꯇꯨ ꯂꯩꯀꯥꯏꯒꯤ ꯅꯆꯦꯁꯤꯡꯅꯦ ꯉꯔꯥꯡꯁꯦ ꯂꯨꯍꯣꯡꯕ ꯌꯥꯎꯍꯧꯗꯕꯒꯤ ꯍꯪꯕ ꯂꯥꯛꯏꯕꯅꯤ꯫ ꯂꯩꯁꯤꯅ ꯑꯍꯣꯏꯃ, ꯏꯆꯦ ꯀꯔꯤ ꯆꯥꯅꯤ? ꯌꯥꯔꯦꯗ ꯀꯩꯁꯨ ꯆꯥꯔꯣꯏꯒꯦ꯫ ꯍꯣ, ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯏꯃꯧꯗꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯅꯕꯗꯨꯗ ꯑꯩꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯦꯃꯤ ꯌꯦꯡꯕ꯫ ꯇꯁꯦꯡꯅ ꯐꯖꯩ, ꯅꯆꯤꯟ ꯊꯤ ꯍꯥꯏ, ꯇꯁꯦꯡꯅ ꯐꯖꯩꯀꯣ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛ ꯐꯖꯕꯤ ꯃꯧ ꯍꯥꯏꯔꯕꯗꯤ ꯅꯪ ꯇꯥꯔꯦꯅꯦ꯫ ꯂꯩꯃꯅ, ꯍꯩꯃ, ꯑꯋꯣꯏꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅꯤꯅꯦ ꯏꯅꯝꯃ꯫ ꯕꯦꯝꯃ, ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦ ꯈꯜꯂꯤꯕ? ꯏꯆꯦ, ꯉꯁꯤꯗꯤ ꯉꯥ ꯑꯃ ꯊꯣꯡꯂꯒꯦ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃꯒ ꯇꯧꯔꯒꯦ꯫ ꯑꯁ, ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯗ ꯏꯅꯥꯎꯒꯤꯁꯤꯗꯤ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯍꯥꯎꯒꯟꯕꯅꯤ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯍꯥꯎꯕꯅꯤ꯫ ꯌꯣꯡꯆꯥꯛ ꯃꯇꯝꯗ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯍꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯌꯣꯡꯆꯥꯛꯇꯤ ꯄꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯐꯝꯕꯤꯈꯣ, ꯑꯩ ꯏꯃꯨꯡꯗ ꯆꯥꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯃꯔꯛꯇ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯗ, ꯆꯥꯛ ꯂꯣꯏꯅꯔꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯌꯨꯝꯂꯣꯝꯒꯤ ꯃꯤꯁꯨ ꯂꯥꯛꯑꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡ? ꯉꯥ ꯊꯣꯡꯕ ꯑꯃꯒ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃꯒꯅꯤ꯫ ꯑꯁ, ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯗ ꯃꯧ ꯑꯅꯧꯕꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯗꯤ꯫ ꯏꯁ, ꯍꯣꯔꯦꯟ ꯍꯥꯎꯔꯝꯗ꯭ꯔꯗꯤꯀꯣ ꯍꯥꯎꯋꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯥꯒꯗꯕ꯫ ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯊꯣꯡ ꯊꯥꯛꯂꯕꯗꯤ ꯍꯥꯎꯇ ꯍꯥꯎꯏ꯫ ꯏꯁ, ꯍꯣ ꯂꯥꯛꯄꯤꯔꯣ, ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ꯫ ꯑꯣ, ꯍꯣꯏ, ꯂꯥꯛꯑꯦ꯫ ꯂꯩꯃꯒꯤ ꯏꯃꯨꯡ ꯃꯤ ꯌꯥꯝꯖꯗꯦ꯫ ꯂꯩꯃ, ꯌꯣꯍꯦꯟ ꯑꯃꯗꯤ ꯂꯩꯁꯤ ꯃꯈꯣꯏ ꯑꯍꯨꯝꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨ ꯄꯨꯈꯝ ꯑꯆꯧꯕ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃ ꯕꯦꯝꯃ, ꯅꯪꯒꯤ ꯏꯔꯣꯟꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯂꯣꯟꯈ꯭ꯔꯦꯗ꯫ ꯌꯦꯡꯉꯣꯏ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯅꯤ꯫ ꯑꯇꯩ ꯃꯤꯁꯤꯡ ꯂꯥꯛꯅꯔꯤꯕꯁꯤꯗꯤ ꯂꯨꯍꯣꯡꯕ ꯌꯥꯎꯍꯧꯗꯕꯁꯤꯡ ꯍꯪꯕ ꯂꯥꯛꯅꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯆꯥꯛ ꯆꯥꯔꯣꯏꯅꯦ, ꯅꯪꯗꯤ ꯃꯈꯣꯏꯁꯨ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯣꯜꯂꯨꯔꯕ꯭ꯔꯣ? ꯃꯇꯨꯡꯗꯒꯤꯗꯤ ꯈꯪꯉꯣꯀꯣ, ꯑꯩꯈꯣই ꯑꯍꯨꯝꯇꯅꯤ ꯆꯥꯒꯗꯕ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯅꯤ ꯊꯣꯡꯂꯤꯕꯁꯦ, ꯃꯤ ꯑꯇꯩꯒꯤ ꯍꯥꯞꯇꯤꯌꯦ꯫ ꯍꯩꯃ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯔꯣꯟꯕꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯟꯁꯤꯜꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯀꯅꯥꯅ ꯆꯥꯅꯕ ꯅꯣꯏꯃꯤ ꯑꯔꯦꯝꯕꯗ ꯆꯥꯕ ꯉꯝꯗꯗꯅ ꯂꯪꯊꯣꯛꯈꯤꯅꯕ꯭ꯔꯥꯃꯦ? ꯕꯦꯝꯃ, ꯍꯥꯏ ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅꯅꯦ, ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯈꯖꯤꯛꯇ ꯆꯤꯔꯤ ꯆꯤꯔꯤ ꯑꯣꯏꯅ ꯊꯣꯡꯁꯤꯀꯣ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯩꯗꯤ ꯏꯔꯣꯟꯕꯁꯤ ꯌꯥꯝ ꯄꯥꯝꯃꯤ, ꯑꯗꯨꯁꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯇꯩ ꯑꯃꯠꯇ ꯆꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ, ꯌꯣꯡꯆꯥꯛꯄꯨ ꯏꯔꯣꯜꯂꯕꯗꯤ ꯑꯩꯗꯤ ꯌꯥꯖꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯂꯦꯝꯍꯜꯂꯣꯏ꯫ ꯍꯩꯃ, ꯅꯪꯕꯨ ꯁꯤ ꯂꯣꯏꯅ ꯆꯥꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯕꯨꯛ ꯂꯦꯡꯈꯠꯇꯅ ꯂꯣꯏꯔꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯩꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯆꯥꯔꯛꯑꯦ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ꯫ ꯀꯩꯗꯧꯅꯕ ꯌꯥꯎꯅꯔꯒꯦ? ꯑꯩꯅ ꯏꯔꯣꯟꯕꯁꯦ ꯈꯔ ꯌꯥꯝꯅ ꯆꯥꯅꯤꯡꯉꯅ ꯂꯣꯟꯁꯤꯜꯂꯨꯔꯦ, ꯑꯗꯨꯒꯤ ꯏꯃꯥꯅ ꯁꯨꯝ ꯍꯪꯉꯤꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯌꯥꯝꯕ ꯏꯔꯣꯟꯕꯁꯦ ꯂꯦꯝꯃꯕꯗꯤ ꯄꯥꯝꯃꯨꯏꯌꯦꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕ, ꯑꯗ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯆꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯥꯖꯁꯅꯨ ꯀꯩꯅꯣ, ꯃꯥꯅ ꯈꯔ ꯄꯥꯝꯖꯗꯧꯔꯤꯅꯤ꯫ ꯅꯃꯧꯁꯦ ꯃꯊꯟꯇꯅꯤ, ꯆꯥꯅꯤꯡꯕ ꯆꯥꯗꯅ ꯃꯅꯤꯡ ꯇꯧꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯈꯪꯗ꯭ꯔꯦꯗ, ꯍꯣꯏ, ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ, ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧ꯫ ꯕꯦꯝꯃ, ꯍꯣꯔꯦꯟ ꯅꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏ ꯂꯥꯛꯀꯗꯕꯗꯨꯗꯤ ꯀꯔꯤ ꯁꯤꯜ ꯂꯥꯡꯕ ꯇꯧꯔꯒꯦꯕ? ꯏꯃꯥ, ꯂꯩꯁꯤꯅ ꯌꯦꯟ ꯑꯃ ꯊꯣꯡꯂꯁꯤ, ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯐꯖꯅ ꯇꯧꯔꯒ, ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯂꯣꯜꯂꯒ, ꯌꯣꯡꯆꯥꯛ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯔꯅꯤꯅ ꯍꯥꯏꯕꯅꯤ꯫
ꯑꯩꯅ ꯂꯣꯏꯅ ꯁꯦꯝꯕ ꯁꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯕꯅꯤ ꯏꯃꯥ ꯂꯩꯃ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯂꯥꯡꯂꯤꯕ ꯃꯊꯦꯜꯗꯨꯕꯣ ꯌꯣꯡꯆꯥꯛꯀꯤ ꯌꯣꯡꯆꯥꯛ ꯉꯥꯛꯇ ꯃꯤꯅ ꯅꯣꯛꯅꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯈꯣꯏꯕꯣ ꯌꯣꯡꯆꯥꯛ ꯍꯣꯡꯉꯦꯗꯅꯕꯨ ꯌꯣꯡꯆꯥꯛꯇ ꯂꯣꯏꯅ ꯇꯧꯔꯕꯗꯕꯨ ꯍꯩ ꯃꯤꯅꯅꯦ ꯅꯣꯛꯅꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯑꯇꯩ ꯂꯣꯏꯅ ꯇꯣꯛ ꯌꯦꯟ ꯑꯃ ꯊꯣꯡꯂꯒ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯣ ꯃꯗꯨꯅ ꯌꯥꯔꯦꯀꯣ ꯌꯥꯅꯔꯁꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯅꯦꯁꯤꯡꯗꯣ ꯃꯈꯣꯏꯁꯨ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯒꯤ ꯂꯥꯡꯖꯕꯅꯤ ꯑꯍꯥꯎꯕ ꯄꯣꯠꯅꯤꯅ ꯀꯩꯁꯨ ꯅꯣꯛꯅꯔꯣꯏꯗ ꯏꯃꯥ ꯀꯩꯗꯧꯋꯦꯒꯦ ꯃꯤꯒꯤ ꯑꯄꯥꯝꯕ ꯇꯧꯖꯕꯁꯤꯕꯣ ꯑꯄꯥꯝꯕ ꯆꯥꯅꯤꯡꯕ ꯂꯥꯡꯕꯅꯤ ꯃꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦꯀꯣ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯁꯤꯜꯂꯣ ꯏꯃꯥ ꯌꯥꯎꯍꯜꯂꯛꯑꯅꯨ ꯑꯁꯨꯛ ꯌꯥꯝꯕ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯤꯕꯨ ꯀꯤꯗ ꯑꯩꯗꯤ ꯍꯣ ꯑꯀꯤꯕ ꯏꯃꯥ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯤꯌꯣ ꯃꯤ ꯃꯁꯥꯅ ꯄꯥꯝꯅ ꯆꯥꯖꯕ ꯄꯣꯠꯇꯅꯦ ꯀꯔꯤꯝꯇ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯀꯣ ꯏꯃꯥ ꯄꯥꯝꯅ ꯄꯤꯖꯕꯗꯨꯕꯨꯅꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤ ꯍꯣꯏ ꯑꯗꯨꯕꯨꯅꯦ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔꯒ ꯃꯪ ꯊꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎꯔꯧ ꯂꯩꯕꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯨ ꯅꯈꯣꯏ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯁꯥꯔꯒꯅꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯖꯧꯔꯒꯦ ꯏꯃꯥꯒꯤꯀꯣ ꯌꯣꯡꯆꯥꯛꯀꯤ ꯌꯣꯡꯆꯥꯛ ꯉꯥꯛꯇ ꯏꯃꯥ ꯁꯤꯗ ꯂꯩꯖꯔꯦ ꯏꯃꯥꯒꯤ ꯆꯥꯛ ꯍꯣꯏ ꯏꯃꯥ ꯄꯦꯟꯅ ꯆꯥꯔꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯄꯣꯊꯥꯕꯤꯔꯣ ꯏꯃꯥ ꯋꯥꯔꯝꯃꯅꯤ ꯑꯁꯨꯝꯅ ꯃꯊꯦꯜ ꯀꯌꯥ ꯂꯥꯡꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯇꯧꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯕꯦꯝꯃ ꯂꯩꯁꯤꯌꯥ ꯅꯪꯅ ꯌꯣꯡꯆꯥꯛ ꯄꯥꯝꯃꯤꯅꯤꯗꯣꯗꯅ ꯌꯣꯡꯆꯥꯛꯀꯤ ꯃꯊꯦꯜ ꯉꯥꯛꯇ ꯂꯥꯡꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯈꯣꯏꯅ ꯅꯦꯝꯕꯣꯛꯅ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯅꯪꯕꯣ ꯍꯥꯏ ꯏꯃꯥ ꯑꯗꯣ ꯇꯥꯗꯅ ꯌꯥꯕꯅꯤꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯌꯦ ꯍꯩꯃ ꯍꯩ ꯃꯗꯨ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛꯇꯨꯅ ꯃꯕꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯌꯣꯡꯆꯥꯛꯇ ꯆꯣꯞꯄꯤꯗꯣ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯏꯁ ꯌꯥꯔꯦ ꯏꯃꯥꯁꯨ ꯆꯣꯞꯄꯤꯗꯨꯅꯤ ꯑꯩ ꯈꯛꯇꯔꯣ ꯏꯃꯥꯁꯨ ꯄꯥꯝꯃꯦ ꯈꯪꯕꯒꯤ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ ꯏꯃꯥꯕꯨ ꯄꯥꯝꯗ꯭ꯔꯣ ꯍꯩꯃ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯣ ꯄꯥꯝꯃꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯅ ꯁꯤꯜꯂꯝꯈ꯭ꯔꯦꯃꯤ ꯍꯩꯈ꯭ꯔꯦ ꯏꯆꯥꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯗꯣ ꯁꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡꯅꯤ ꯃꯈꯣꯏꯅꯗꯤ ꯑꯉꯛꯄ ꯃꯣꯏꯅ ꯊꯣꯛꯑꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯔꯤꯁꯤꯕꯨ ꯃꯁꯤꯗꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯆꯥꯖꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯩꯃ ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯑꯗꯣ ꯅꯅꯦꯝ ꯌꯥꯅꯕ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ ꯅꯅꯦꯝꯒ ꯈꯠꯅ ꯆꯩꯅ ꯉꯥꯡꯅ ꯇꯧꯔꯨꯅꯨꯀꯣ ꯏꯃꯥ ꯄꯥꯝꯗꯦ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯀꯔꯤꯝꯇ ꯏꯃꯥꯅ ꯄꯥꯝꯗꯕꯁꯤꯡꯗꯣ ꯊꯣꯛꯍꯜꯂꯣꯏꯁꯦ ꯑꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯅꯅꯦꯁꯤꯡꯁꯨ ꯊꯕꯛ ꯂꯩꯅꯍꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯅꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯍꯟꯅꯈꯤꯔꯝꯃꯤ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯂꯦꯝꯂꯝꯃꯤ ꯃꯗꯨ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯁꯤꯅ ꯆꯥꯛ ꯌꯥꯎꯗꯅ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯅ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯩꯃ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯣꯡꯆꯥꯛ ꯂꯣꯏꯅ ꯄꯥꯝꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯌꯣꯡꯆꯥꯛ ꯈꯨꯆꯥ ꯂꯥꯛꯆꯥꯁꯤꯗꯤ ꯃꯤ ꯁꯤꯅꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯃꯥꯏ ꯄꯦꯝꯃ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯃꯌꯥꯝ ꯑꯃ ꯆꯥꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯨ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯀꯥꯡꯍꯧ ꯑꯗꯨꯛ ꯌꯥꯝꯕ ꯌꯣꯡꯆꯥꯛꯀꯤ ꯃꯊꯦꯜ ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯣꯏꯅ ꯆꯥꯏꯌꯦꯃꯤ ꯃꯁꯤ ꯃꯇꯥ ꯑꯃꯅꯤ ꯃꯥꯒꯤꯁꯤ ꯑꯩ ꯏꯕꯨꯡꯉꯣꯗ ꯑꯃꯨꯛꯇ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯃꯁꯥꯁꯦ ꯑꯐꯨ ꯀꯥꯗꯅ ꯃꯕꯨꯛ ꯑꯁꯦ ꯂꯦꯟꯈꯠꯇꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯩ ꯏꯕꯨꯡꯉꯣ ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯌꯣꯍꯦꯟ 이마가 어림도 사실라오냐 하이낭 뜸라브로 이마 따래 뜸지에 라게 그리 하기 마 하이 아이디 어떡 능가 그래니 낭보 나때 낭기 누피시부 하나다기 낭보 강브라이미 그리부노 이마 하이마 마기 용사 쿠살락사시 분이니 낭보 이마기고 이마기 마기 마토세 마북세 링카트나 시나바 따리미 낭보 이스 아두기 오이라 오카리임도 따로 이마 마누시비 한다기 레이사링이다기 좀 싸우니 마디 하 아시앵바라냐 낭나 하리시보 이스 오 마니 아두기 오이라 이스 아이디 에이다이 오이부닝오리 까나담다 뚜모이마 아이스 뚜무라기 와리 하이마 거리노니 마시보 와가 낭나 삿나바 야데니 마세 오 까나담 와두디네 낭나 로이시마 아두기 서로 뚜물라가 레이토 티다 앙하우바시디야 오이데 모이 톡바 tꯧꯖꯔꯁꯠ ꯑꯩ ꯇꯨꯝꯕꯅ ꯐꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯩꯃ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯊꯦꯜ ꯐꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯃꯧꯕꯨ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯂꯩꯃ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧꯗꯨꯕꯨ ꯀꯝꯗꯧꯒꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄꯕꯨ ꯀꯝꯗꯧꯒꯦꯕ ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩꯗꯅ
ꯍꯥꯏꯅꯤꯍꯦ ꯃꯁꯛ ꯐꯖꯕꯅꯤꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯄꯤꯗꯣ ꯇꯧꯔꯕ꯭ꯔꯕ ꯍꯥ ꯏꯅꯝꯃ ꯑꯗꯨꯕꯨꯗꯤ ꯇꯧꯗꯦꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯃ ꯂꯩꯔꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯕ ꯑꯗꯨꯗ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯈꯔ ꯅꯦꯅꯥ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕ ꯀꯔꯤ ꯀꯔꯝꯕ ꯋꯥꯅꯣꯅꯦ ꯂꯩꯃ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯇꯥꯁꯤꯗꯅ ꯑꯃꯨꯛꯇ ꯇꯝꯃꯣ ꯍꯣꯏ ꯅꯝꯃ ꯅꯪꯕꯨꯅꯦ ꯑꯩꯒꯤ ꯏꯃꯧꯗꯣ ꯐꯕꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯆꯥꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯃꯁꯤ ꯅꯥꯔꯛ ꯌꯦꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯕ ꯀꯧꯕ ꯂꯩꯇꯦ ꯌꯥꯗꯦꯕꯣ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯠꯇꯦ ꯀꯌꯥ ꯌꯥꯝꯅꯕꯨ ꯆꯥꯒꯦꯃꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯣꯡꯆꯥꯛ ꯍꯩꯁꯤꯗꯤ ꯑꯍꯥꯎꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯄꯥꯝꯅꯩꯌꯦꯕ ꯑꯁ ꯏꯅꯝꯃ ꯃꯤꯅ ꯆꯥꯅꯔꯤꯕ ꯈꯨꯆꯥ ꯂꯛꯆꯥꯗꯨꯒ ꯃꯥꯟꯅꯗꯦ ꯃꯤ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯃꯧꯗꯨꯗꯤꯅꯦ ꯍꯦꯛꯇ ꯑꯁ ꯀꯤꯗ ꯄꯥꯎ ꯇꯝꯕꯒ ꯍꯥꯏꯃ ꯑꯗꯨꯕꯨ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯏꯅꯝꯃ ꯅꯪꯕꯨꯅꯦ ꯑꯩꯈꯣꯏ ꯃꯧꯗꯣ ꯌꯣꯡꯆꯥꯛꯄꯨ ꯀꯣꯝꯄꯥꯛ ꯑꯆꯧꯕꯗꯨꯃ ꯏꯔꯣꯜꯂꯒ ꯆꯥꯕ ꯉꯝꯃꯤ ꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯀꯥꯡꯉꯧ ꯑꯁ ꯀꯅꯥꯒꯤ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤ ꯃꯤ ꯑꯩꯗꯤ ꯀꯞꯅꯤꯡꯉꯕꯅꯤ ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯃꯊꯥ ꯁꯥꯔꯕꯅꯤ ꯃꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯕꯨ ꯌꯣꯡꯆꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇꯗꯧꯅ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯍꯦꯛꯇ ꯃꯥ ꯍꯥꯏꯕ ꯑꯩꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯥꯏ ꯑꯌꯨꯛꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤꯗꯨꯅ ꯉꯛꯅ ꯍꯩꯃ ꯀꯔꯤ ꯋꯥꯅꯣ ꯂꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯁ ꯑꯗꯨꯗꯤ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯂꯩꯕꯗ ꯅꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯗꯤ ꯁꯦꯜꯒ ꯇꯨꯡꯕ ꯉꯝꯃꯤ ꯖꯥꯠꯂꯥ ꯈꯪꯗꯦ ꯏꯅꯝꯃ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯇꯟꯗꯅ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯍꯦꯛ ꯉꯥꯡꯂꯨꯕꯒꯅꯦ ꯃꯆꯤꯟ ꯑꯗꯣ ꯑꯗꯨꯝ ꯈꯨꯝꯂꯛꯀꯅꯤ ꯑꯗ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯑꯩ ꯂꯩꯊꯣꯛꯑꯕꯅꯦꯃꯤ ꯍꯩꯃ ꯑꯗꯨꯕꯨ ꯅꯠꯇꯦ ꯌꯣꯡꯆꯥꯛ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯀꯝꯗꯧꯗꯣꯏꯅꯣ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯣꯡꯆꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕꯕꯨ ꯉꯝꯗꯧ ꯃꯥꯟꯗꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣ ꯃꯗꯨꯁꯨ ꯑꯩꯅ ꯍꯪꯂꯕꯅꯤ ꯑꯗ ꯌꯣꯡꯆꯥꯛ ꯐꯪꯂꯤꯉꯩꯁꯤꯗ ꯃꯌꯥꯝ ꯂꯩꯁꯤꯜꯂꯒ ꯅꯨꯡꯁꯥꯗ ꯀꯪꯍꯟꯗꯨꯅ ꯆꯍꯤ ꯆꯨꯞꯄ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯝꯅꯤꯗꯅ ꯈꯨꯝꯃꯛꯑꯦ ꯑꯁ ꯑꯩ ꯇꯜꯂꯤꯗ ꯉꯥꯡꯖꯅꯤꯡꯗꯦꯗ ꯍꯥꯏꯕ ꯂꯩꯃ ꯉꯥꯏꯈꯣ ꯅꯪꯒꯤꯁꯤꯗꯤ ꯌꯥꯝ ꯂꯨꯗꯧꯔꯤ ꯑꯗꯨꯅꯅꯦ ꯁꯨꯝꯗꯧꯔꯁꯤ ꯅꯃꯧꯗꯣ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯃꯕꯨꯛ ꯑꯗꯣ ꯂꯦꯡꯈꯠꯂꯛꯇꯅ ꯈꯝꯈꯠꯇꯅ ꯂꯣꯏꯔꯅꯤ ꯁꯨꯝꯗꯧꯔꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯌꯣꯡꯆꯥꯛ ꯊꯝꯐꯝꯗꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯑꯧ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯩ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯃꯗꯣ ꯅꯪꯅ ꯂꯣꯟꯅ ꯄꯨꯊꯣꯛꯂꯒꯅꯦ ꯂꯪꯊꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯗꯣꯛꯀꯦꯔꯥ ꯇꯧꯔꯒ ꯃꯥꯡꯍꯟꯈ꯭ꯔꯣ ꯃꯗꯨꯗ ꯃꯥ ꯀꯩꯗꯧꯕ ꯌꯦꯡꯁꯤ ꯃꯥꯕꯨ ꯐꯠꯇꯅꯕ ꯇꯧꯕ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯐꯠꯇꯕ ꯇꯧꯕꯗ ꯊꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯒ ꯌꯦꯡꯂꯁꯤꯔ ꯑꯩꯕꯣ ꯐꯔꯦ ꯏꯅꯝꯃ ꯑꯩ ꯍꯣꯔꯦꯟ ꯍꯦꯛ ꯌꯨꯝ ꯍꯟꯈꯤꯕꯒ ꯑꯗꯨꯝꯅ ꯇꯧꯔꯒ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯩꯃ ꯋꯥꯈꯜꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯃꯃꯧꯅ ꯊꯝꯂꯤꯕ ꯌꯣꯡꯆꯥꯛꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯅꯤꯗꯅ ꯀꯅꯥꯅꯕꯨ ꯍꯌꯦꯡ ꯅꯥꯔꯛ ꯌꯦꯛꯂꯛꯂꯒ ꯑꯩꯗꯅꯦ ꯋꯥꯗꯧꯔꯤꯕꯁꯤꯅ ꯐꯔꯦ ꯁꯤꯅ ꯑꯁ ꯃꯩꯁꯤ ꯈꯔ ꯊꯨꯅ ꯆꯥꯛꯇꯨꯅ ꯂꯣꯏꯈ꯭ꯔꯗꯤ ꯐꯅꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅꯅꯦ ꯑꯩꯗꯤꯕ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯁꯤ ꯃꯥꯒꯤ ꯌꯣꯡꯆꯥꯛꯁꯤꯡꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯃꯃꯥꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯊꯤꯔꯛꯂꯝꯃꯤ ꯎꯔꯦ ꯂꯩꯃꯅ ꯌꯣꯡꯆꯥꯛꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯩꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯃ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯌꯣꯡꯆꯥꯛ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯄꯤꯔꯤꯕꯁꯤꯕꯣ ꯑꯩꯅ ꯉꯔꯥꯡꯇ ꯇꯥꯗꯗ ꯂꯩꯍꯜꯂꯛꯄꯗ ꯉꯥꯏ ꯅꯠꯇꯦ ꯏꯃꯥꯕꯨ ꯅꯕꯨꯛꯇꯨ ꯌꯦꯛꯄ꯭ꯔꯕ ꯑꯩꯅ ꯌꯣꯡꯆꯥꯛ ꯆꯥꯕꯁꯦ ꯂꯥꯡꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯅꯪ ꯌꯥꯈꯤꯕ꯭ꯔꯥ ꯌꯣꯡꯆꯥꯛꯄꯨ ꯃꯤꯅ ꯆꯥꯅꯕꯗꯧꯅ ꯆꯥꯗꯦ ꯃꯤ ꯍꯦꯛꯇ ꯆꯔꯣꯡ ꯅꯨꯡꯇꯤꯒꯤ ꯆꯥꯈꯠꯂꯛꯂꯕꯗꯤ ꯅꯪꯕꯨ ꯅꯁꯥꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯥꯗꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯔꯅꯤꯅꯦ ꯅꯪ ꯍꯩꯃ ꯀꯔꯤꯅꯣꯅꯦ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯥꯔꯛꯄꯁꯦ ꯅꯣꯡꯃꯇ ꯑꯩ ꯅꯥꯗꯤꯌꯦ ꯃꯔꯝꯗꯤ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯅꯨꯡꯇꯤꯃꯛꯀꯤ ꯏꯁꯥꯗꯒꯤ ꯍꯨꯃꯥꯡ ꯂꯧꯊꯣꯛꯆꯔꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯆꯥꯅꯤꯡꯂꯨꯕꯒꯤ ꯆꯥꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯒꯦ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯅꯦꯡꯒꯤ ꯆꯤꯟꯊꯛꯇꯀꯥꯁꯨ ꯈꯨꯝꯕ ꯁꯥꯏꯌꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯐꯅꯅꯕꯅꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯌꯣꯍꯦꯟ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃ ꯀꯩꯗꯧꯅꯔꯒꯦ ꯂꯩꯁꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯃꯄꯥꯟꯗꯨꯗ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯏꯃꯨꯡꯅ ꯅꯤꯡꯊꯤꯅ ꯉꯥꯡꯅꯕ ꯍꯩꯇ꯭ꯔꯕꯣ ꯀꯩꯅꯣ ꯏꯃꯥꯅ ꯃꯩꯒ ꯊꯥꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯂꯩꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯛꯏ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ
ꯑꯩ ꯍꯌꯦꯡꯃꯛ ꯏꯄꯥꯝꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯌꯨꯝꯁꯤ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯗꯤ ꯌꯥꯏꯗꯅ ꯑꯩꯅ ꯊꯝꯖꯕ ꯌꯣꯡꯆꯥꯛ ꯃꯌꯥꯝꯗꯣ 이마나 마일로 어이는 타독들을 레이래 아이는 용짝 자라가 이마나 수ям 사오지 까이기노 아이 칸데 아이음실 레이방가 마로야 아이시네 아이마 거리기노니 아이시고 마 까이기노 이마나 아이는 가랑도 용짝 마얌시 레럭리버네 시역 띵무 마카이 아두가 이마네 더 로이나 마이 타독리버시부 나디 이마부 나부 예 거리 이마는 걸리시고 하이 이붕어 아이가네 나하나 핑보다디 까리기 야데 하 나락나부 생겨놓고 미 과인의 싸우나마도 싸대냐 낭기 누피시야 하이행 나락라가 앵고는 예락나바로 나코이는 실리버시야 야래 이마 미 마사나 빰서버 싸우 보다네 까이동눈 나르고 이마는 야는 비자는 드레시디 아시다카기 레이시수 어토이 농아이다 따바는 사다 다다 아이음시 레이방가 뭐야 아이시니 하이행만 아이 빰사키니 아이시니 아수기함 그럭그럭 잉신바이 문신 레이라가 ai nungai mani hayeng mak yum da zakini ai sini ai asi hairam laga leisi imung na sen sen kiram phari ni si yore imani mutung amani ba phari ba si sibu kamai kam du noi ima patti patande nang si yuhen so mama da nganglam laga imung na sang kiram hai mai ma tawri si ngue ai bu phatta bi ta halam laga sang khrene hai hai ai na tawri ba sia na koi gi phanana bani ko masida na koi na lan uri bodo na koi nong mani soidana wakal taraka ai gi isai mo sidi karama matam da wakal taraka di tawri sidi hoi de isuna tamma ma laksaran yeng lage isu asumna khalladuna leima upai leitana tumina leirammi mathangi numitni leisi mapamda mathanta laklamni bema nangna tawri siu phatte ni nangbo satluni nangbo naniyam yana na balairu sonya 이마 마두기 와도 아직 하나 빨라가도 아이 숭엄 아모야이시 아이부 아도 얌 레하닝데나 레이타나바 하이든 실리버도도부 아이는 레이루키자바 하이하이 비마 카리누니 낭보 어도마이 떠우느냐 강나 성나보다 크라 이나시고 까이간다기 낭 하이갈라가 낭 떠우라 담니 코이마게 하우나비 호 아이니 윰시 레이버세 얌 까이르보 이마다 하얌 까이르보바 이마다 하이마 아두기 와나 띠냐 나윰 바니나 빨라바디 ngam나나바 레요 하이바니 aduga khitang tawai suna pam hek lak tawbodo ima kaya yaningde ko nupi oirabadi nupi gi thongna leina ngamna pangadabani ko ho do wakhal mananje leiminaba nungai traiba sibu kyam kairage ai kamai leyu haibano khoinu khongde hey aina nahana haidro nangna yumda satlibali chasya migi mayumdu da satlabadi nang mikup talakani dana ha haiba natro hausikti ai yarta pop tare natra ha yari ima ai wa igam da sanangde ai taminam leizat khoidau songning bane imana loi thainaragani ko asi haiduna leisi phet launa magi ningol ka da sankhiduna leikirame haima tawri siengoni masi angangse uthokpani da ko masibu karam kandano gyan tarakadori bisibo mayum palaga khara phaga dairaga magi hongna bisya summigi mayum da su tawgedi kadai digi yarani ke ai tabu isa oibagi adu yengbagi wani migi di apoku masamak natabanina siangangse wakala mutta tananaba waring thina sadaba yaroi tawi mage pama karino hangdoklaga mabuk pialaga sanabana pharani masidi thoino asumna khallaga leirami numit khara haukhre leima masado yam kana ngamdana leirami ma se asamuse khara sasi ma ibungo ima karim ta saning den he nang so na thau tau zaru ma sajabdi kamai kalaga se khara sasi ma ibungo maudi la uya dabra nan satlubodo ha kari hairake ma matam khradi ma mapam lekhigin hairi oh ma boy ma da yamna waro rabrane imana magi phana nabat arubane mana to lana lawne di imadi khalu de hoisima masu ngak songning kibudu noyni kashu khalunu se aina ima masangam de hairamani masu masana khangna mai laksani da masu adu hang phatam di natabani ma adubo imana naraklibasya kuire nangna haiba satluribdusu kuire nasi fawa lakti imaudo imau mathantani ne yumse mana ko ihum kadabani mana masama uphana nada yekta lehobado adu imana pamlibase ada imana to hairubagi wani o yarisima kashu khaluro masu kem khalamoise lakani aina khangi
ꯌꯥꯔꯦ ꯌꯥꯔꯦ ꯁꯣ ꯅꯪꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯉꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯑꯆꯝꯕꯁꯦ ꯈꯔ ꯆꯥꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯍꯦꯟꯅ ꯋꯥꯔꯅꯤ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦꯅꯦ ꯅꯪꯕꯣ ꯁꯤ ꯂꯩꯁꯦ ꯏꯈꯥ ꯈꯥꯏꯅꯤ ꯅꯪꯕꯣ 이마 싸닝라가 좀 싸르게 이마 아이수 그리 하게dom노 ꯈꯪꯗ꯭ꯔꯦ 이마는 기등 짜라부디 아이수 와클세 니나 그렇 따가덤니 파레 이마는 싸닝락pa 간 싸 지탐게고 아두디 이마 이마 반다 타박기들 로실루기게 아시 하르가 요헨 토키람이 아이는 각상감다바네 까이티가 톡도 먹고 이랬바가 이사도 바시수 와레도 아이 모세 톡 와클 텐 그래다고 ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯂꯩꯃ ꯃꯃꯧ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜ ꯋꯥꯕꯒ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯁꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯅꯤꯡꯊꯤꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥꯍꯩꯒꯦ ꯃꯨꯟꯅ ꯇꯥꯎ ꯍꯧꯖꯤꯛꯅ ꯅꯦꯝꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏ ꯏꯕꯨꯡꯉꯣꯁꯨ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯀꯧꯕꯗꯁꯨ ꯅꯪꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯄꯥ ꯄꯨꯒꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯅꯦ ꯕꯦꯝꯃ ꯍꯜꯂꯃꯅ ꯋꯥꯔꯧꯕ ꯁꯥꯎꯕ ꯊꯝꯕ ꯐꯠꯇꯦꯅꯤ ꯅꯪꯕꯣ 이마 ꯑꯩꯁꯨ ꯉꯁꯥꯏꯗꯤ ꯈꯜꯂꯝꯂꯤꯕꯅꯤ 이마ꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯑꯗꯨꯅꯤ ꯌꯨꯝꯗꯨꯅꯒ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ 이ꯕꯨꯡꯉꯣꯗꯨꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯅꯤ ꯌꯦꯡꯉꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯄꯣꯛꯂꯤꯕꯁꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯃꯇꯝꯗ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯅꯅꯕꯅꯤ ꯑꯗꯨꯒ ꯅꯅꯦꯝꯅ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯁꯤ 이마ꯗꯤ ꯄꯥꯝꯗꯦꯀꯣ ꯑꯍꯜꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯔꯕꯗꯤ ꯐꯩ ꯃꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯈꯜꯂꯨꯔꯒ ꯑꯁꯨꯝꯅ ꯋꯥꯍꯟꯗꯨꯅ ꯊꯝꯕꯁꯦ ꯄꯥ ꯄꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯗꯗꯅ ꯏꯅꯦꯝꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯏꯃꯥ ꯏꯅꯦꯝꯅ ꯃꯇꯝꯗꯨ ꯇꯧꯈꯤꯕꯗꯣ ꯑꯩ ꯅꯥꯔꯛꯀꯅꯤ ꯑꯩ ꯋꯥꯒꯅꯤ ꯈꯟꯕꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯏꯃꯥ ꯑꯗꯨꯅꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯆꯥ ꯃꯃꯧꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯄꯣꯟꯇꯦ ꯃꯃꯥ ꯃꯄꯥꯅꯅꯦ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤ ꯐꯍꯟꯅꯤꯡꯕꯒꯤ ꯁꯣꯏꯔꯛꯇꯅꯕ ꯉꯥꯡꯕ ꯉꯥꯛꯇꯅꯤꯀꯣ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯗꯨꯅꯅꯦ ꯅꯅꯦꯝꯅ ꯅꯥꯔꯤꯕꯗꯣ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯅꯦꯝꯗ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯒꯦ ꯏꯃꯥ ꯍꯥꯏꯒꯗꯕꯅꯤ ꯃꯤꯑꯣꯏꯕꯅ ꯂꯥꯟꯈꯤꯕ ꯇꯧꯈꯤꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕꯗꯨꯅꯤ ꯃꯔꯨꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯒ ꯂꯥꯟꯗꯕ ꯍꯧꯅꯗꯦ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯨꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯆꯠꯂꯕꯗꯤ ꯅꯃꯥꯗꯨꯁꯨ ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯄꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯍꯟꯅꯤꯡꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯗꯨꯅꯅꯦ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯁꯥ ꯃꯉꯣꯟꯗ ꯁꯦꯕꯥ ꯇꯧꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯒꯗꯣꯔꯤꯕꯅꯤ ꯈꯪꯉꯤꯗꯅ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯄꯨꯝꯅꯃꯛ ꯇꯧꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯩꯁꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯡꯅ ꯊꯣꯡꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯂꯩꯃ ꯃꯃꯧ ꯎꯕꯗ ꯅꯥꯕ ꯐꯈꯤꯕꯒꯨꯝ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ 이베마 사가울라오냐 까리기노냐 낭나도 리앱도 레리부도보 이붕어 이붕도 부실로 니낭보 레이시 묵닝능시나 이마 나마우 얌란크레 이마 나마우는 소이히 란키부 뿜나막 아묵다 ngakpiyo 이마 하이 이마우나 까리기 랄루냐 이마우 란디에 낭는 시욤시다 아묵 할락세 이마 하이닝아이 렉다 농아이레 벨레 이마 뿜나막 이마네부 파는나바 신비바니 ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯗꯤ ꯑꯣꯏꯔꯨꯕꯅ ꯂꯥꯟ ꯎꯔꯨꯕꯅꯤ ꯏꯃꯥ ꯅꯃꯧ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯅꯃꯧ ꯂꯥꯟꯖꯔꯤ ꯏꯃꯥ ꯍꯥꯏ ꯌꯥꯔꯦꯁꯤ ꯏꯃꯥꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯅꯥꯕꯁꯤ ꯐꯔꯅꯤ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥ ꯅꯥꯕ ꯐꯍꯜꯂꯗꯣꯏꯅꯦ ꯑꯩꯅ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯁꯝꯕ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯃꯛꯀꯦꯀꯣ ꯏꯃꯥ ꯍꯣꯏ ꯁꯦꯝꯃꯛꯎ ꯏꯃꯧꯅ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯦꯟꯅ ꯆꯥꯔꯒꯦ 이스 나한 ꯃꯈꯩ ꯏꯃꯥꯅ ꯀꯔꯤꯝꯇ ꯆꯥꯎ ꯊꯛꯎ ꯌꯥꯗꯦꯗꯨꯗꯤ ꯂꯩꯁꯤ ꯂꯥꯛꯇꯕ ꯑꯣꯏꯔꯦ ꯂꯩꯁꯤꯅ ꯊꯣꯡ ꯊꯥꯛꯇꯕ ꯑꯣꯏꯔꯦ ꯑꯣ ꯈꯪꯉꯦ ꯂꯩꯁꯤ ꯏꯃꯥꯒꯤ ꯀꯩꯅꯣ ꯁꯦꯝꯃꯤꯗꯣ ꯈꯔ ꯐꯖꯅ ꯁꯦꯝꯃꯨꯀꯣ ꯏꯃꯥꯁꯦ ꯅꯪꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯔꯣꯏꯅ ꯅꯍꯥꯟꯈꯩ ꯆꯥꯗꯕꯅꯤ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯏꯁꯥꯁꯦ ꯈꯪꯀꯟ ꯍꯦꯛ ꯀꯟꯕ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤꯗ ꯑꯣ ꯀꯜꯂꯨ ꯏꯃꯥ ꯑꯝꯇ ꯅꯁꯥꯒꯗꯣ ꯇꯤꯡ ꯂꯥꯎꯅ ꯑꯝꯇ ꯀꯜꯂꯨ ꯑꯗꯨꯅ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯖꯔꯒꯦ ꯍꯣꯏꯅꯦ ꯀꯜꯂꯗꯕꯅꯤ 이마 시ꯈꯔ ꯆꯥꯁꯤ 이마 ꯍꯣꯏ ꯀꯗꯥꯏ 이스
ꯂꯩꯁꯤꯅꯒ ꯁꯦꯝꯂꯕꯗꯤ ꯀꯩꯁꯨ ꯍꯥꯏꯗꯕꯩ ꯋꯥꯅꯅꯤ ꯃꯥꯒꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅꯒ ꯊꯣꯡ ꯊꯥꯛꯂꯨꯔꯕꯗꯤ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒꯅ ꯋꯥꯏ ꯆꯥꯏ ꯆꯥꯕꯤꯌꯨꯒ ꯌꯥꯕꯖꯥꯠꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕ ꯃꯥꯅꯤ ꯑꯩꯅ ꯏꯃꯧ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯅꯥꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯥꯕ ꯐꯔꯅꯤꯌꯦ ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯅꯈꯣꯏꯗ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯧ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯟꯒꯤ ꯍꯧꯅꯕꯤ ꯉꯥꯛ ꯂꯩꯔ ꯈꯠꯅ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯇꯧꯕꯗꯣ ꯇꯧꯕꯤꯔꯅꯨ ꯋꯥꯈꯜꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯂꯩꯖꯔꯒꯦ ꯍꯩ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯍꯣꯏꯕꯨꯗꯤ ꯑꯗꯨꯝ ꯉꯥꯎꯖꯒꯦ ꯏꯃꯥꯒ ꯂꯩꯁꯤꯒ ꯅꯨꯡꯁꯤꯅ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯁ ꯌꯥꯔꯤꯕ ꯃꯈꯣꯏ ꯇꯥꯗꯁꯨ ꯋꯥ ꯌꯥꯝꯅ ꯍꯦꯛ ꯉꯥꯡꯉꯤ ꯈꯔ ꯉꯥꯡꯅꯕꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯗꯕꯅꯤ ꯍꯥꯏꯃ ꯍꯣꯏꯅꯦ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯣꯏ ꯉꯥꯡꯖꯔꯣꯏ ꯑꯩ ꯋꯥꯒꯝꯇ ꯉꯥꯡꯖꯔꯣꯏ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯂꯩꯃ ꯃꯁꯥꯗꯨ ꯅꯥꯕ ꯐꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯧꯗꯤ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯑꯧ ꯏꯃꯥ ꯂꯣꯏꯔꯝꯃꯅꯤ ꯆꯥꯛ ꯆꯥꯔꯒꯦꯔꯣ ꯂꯣꯏꯔꯕꯗꯤ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯔꯁꯤꯅꯦ ꯍꯣꯏ ꯏꯃꯥ ꯏꯅꯦ ꯊꯣꯏꯕꯤ ꯂꯥꯛꯏ ꯃꯥꯜꯂꯦ ꯏꯅꯦ ꯆꯪꯕꯤꯔꯣ ꯏꯅꯦ ꯍꯩꯃ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯈꯥꯎ ꯃꯌꯣꯝꯗꯨꯒ ꯇꯧꯔꯛꯂꯤꯕꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯅꯝꯃ ꯇꯨ ꯌꯣꯡꯆꯥꯛ ꯑꯍꯥꯎꯕꯅꯤ ꯏꯅꯝꯃꯅ ꯈꯔ ꯌꯣꯟꯕꯤꯌꯣ ꯍꯥꯏꯗꯅ ꯄꯨꯖꯔꯛꯂꯤꯕꯅꯤ ꯁꯤꯅ ꯑꯔꯣꯏꯕ ꯌꯣꯡꯆꯥꯛ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯍꯦꯛꯂꯛꯂꯕꯅꯤ ꯍꯩꯃ ꯅꯪꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯐꯅ ꯍꯥꯎꯕꯗꯥꯏꯅꯦ ꯍꯣꯏ ꯏꯅꯝꯃ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛꯇꯨꯅꯤ ꯁꯦꯜꯅꯒ ꯁꯦꯟ ꯆꯤꯟꯕꯒ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯦꯛꯇ ꯍꯦꯛꯂꯕꯅꯤ ꯏꯅꯝꯃꯅ ꯀꯩꯊꯦꯜꯗ ꯈꯔ ꯌꯣꯟꯕꯤꯔꯛꯎ ꯍꯣꯏ ꯍꯩ ꯏꯕꯨꯡꯉꯣ ꯃꯧꯗꯨ ꯀꯧꯊꯣꯔꯛꯎꯅꯦ ꯃꯥꯁꯨ ꯌꯦꯡꯍꯟꯒꯦ ꯑꯩ ꯉꯝꯃꯣꯏ ꯅꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯀꯤ ꯏꯔꯥꯡꯗꯣ ꯑꯃꯨꯛ ꯇꯧꯅꯒꯦ ꯍꯥꯏꯔꯣ ꯑꯩ ꯉꯝꯃꯣꯏꯀꯣ ꯏꯃꯥꯗꯨ ꯄꯨꯔꯒ ꯌꯣꯟꯊꯣꯛꯑꯁꯨ ꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯃ ꯀꯧꯊꯣꯔꯛꯎꯅꯦ ꯆꯠꯂꯨ ꯀꯧꯕꯨꯗꯤ ꯀꯧꯒꯦ ꯑꯗꯣ ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨꯀꯣ ꯍꯩꯃ ꯁꯨꯝ ꯉꯥꯡꯗ ꯂꯩꯔꯤꯅꯦ ꯃꯁꯤꯕꯨ ꯀꯧꯔꯛꯎ ꯍꯥꯏꯕꯅꯤꯅꯦ ꯑꯁꯣꯏ ꯀꯧꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯣꯔꯒꯣꯟꯗꯦ ꯂꯩꯁꯤ ꯇꯥꯔꯤꯕꯣ ꯏꯃꯥꯅ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯌꯦ ꯑꯣ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯇꯨ ꯏꯃꯥꯅ ꯀꯧꯔꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯑꯩ ꯊꯤꯔꯒꯦ ꯏꯃꯥ ꯍꯩ ꯕꯦꯝꯃ ꯆꯥꯒ ꯂꯥꯏ ꯇꯨ ꯅꯅꯦꯅꯅꯦ ꯌꯣꯡꯆꯥꯛ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ ꯇꯨ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛ ꯃꯥꯒꯤꯁꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯌꯣꯡꯆꯥꯛ ꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯄꯨꯁꯤꯜꯂꯣ ꯏꯃꯥ ꯑꯩ ꯌꯣꯡꯆꯥꯛ ꯆꯥꯔꯣꯏꯒꯦ ꯊꯣꯏꯕꯤꯅ ꯍꯩ ꯕꯦꯝꯃ ꯁꯤꯗꯤ ꯑꯍꯥꯎꯕ ꯌꯣꯡꯆꯥꯛꯅꯤꯅꯦ ꯆꯥꯎꯅꯤ ꯅꯪꯕꯨ ꯂꯩꯃꯅ ꯍꯩ ꯄꯨꯁꯤꯜꯂꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯥꯗ ꯍꯧꯖꯤꯛ ꯐꯥꯎ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯏꯃꯧ ꯌꯣꯡꯆꯥꯛꯁꯦ ꯂꯩꯍꯧꯔꯗꯧ ꯏꯃꯧ ꯆꯥꯔꯅꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯆꯥꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯍꯣꯏ ꯌꯣꯡꯆꯥꯛꯀꯅꯦ ꯄꯨꯡꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ ꯍꯩ ꯆꯟꯗꯥꯟ ꯃꯁꯤ ꯌꯥꯎꯗꯅ ꯍꯩ ꯕꯦꯝꯃ ꯄꯨꯁꯤꯜꯂꯣ ꯕꯦꯝꯃ ꯊꯣꯏꯕꯤ ꯅꯪꯒꯤ ꯌꯣꯡꯆꯥꯛꯁꯦ ꯀꯌꯥ ꯇꯥꯔꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯃꯤ ꯃꯥꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯍꯦꯛꯇ ꯂꯧꯔꯒꯦ ꯑꯩ ꯀꯩꯊꯦꯜꯗꯒ ꯌꯣꯜꯂꯔꯣꯏ ꯏꯅꯝꯃ ꯀꯌꯥꯕꯨ ꯍꯥꯏꯗꯣꯏꯅꯣꯗ ꯏꯅꯝꯃꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯁꯦ ꯌꯥꯔꯕ꯭ꯔꯥ ꯁꯤꯅ ꯍꯣꯏ ꯌꯥꯔꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯜꯂꯣ ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯈꯟꯕꯤꯕ ꯅꯆꯥꯅ ꯂꯥꯟ ꯎꯔꯨꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛ ꯀꯟꯅ ꯉꯥꯡꯕꯤꯌꯨꯕ ꯏꯃꯥ ꯍꯩ ꯀꯔꯤꯒꯤ ꯂꯥꯜꯂꯨꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯃꯧ ꯂꯥꯟꯗꯦꯀꯣ ꯌꯣꯡꯆꯥꯛꯁꯤꯡꯗꯣ ꯄꯨꯁꯤꯜꯂꯣ ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯤꯔꯨꯔꯣ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯃꯧꯒꯤ ꯑꯄꯥꯝꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯂꯩꯁꯤꯅꯁꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯅꯕ ꯆꯠꯇꯨꯅ ꯅꯨꯡꯁꯤꯅ ꯈꯟꯗꯨꯅ ꯑꯃꯒ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯅꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ